Akaswani Imphal Ningthoukhongjam Suni na pau pazare ahanbada maroiba pau. Delhi Vidhan Sabha Mikhalgi vote masing hauzik thiri. BJP na sit nifu mangada aduga Aam Aadmi Party na sit kun mangada mangjil thari. Bisnupur Jilagi Aigazang Chingkhongdagi Security Force na thibuhumgi thabak chathabada yamlaba khusukhulai kayamarum phagatle. India Art History Congress ki kuntrani suba mipam ngasidagi Noida da horagani amasung kuntrani pan suba National Games ki nupigi Senior Hockey Pool B gi match amada Manipur na Uttarakhand bu panjal manga ani da thoikre. Sit humputra laiba Delhi Vidhan Sabha Mikhalgi vote masing hauzik thiri. BJP na sit nifu mangada mangjil thaduna chali Aam Aadmi Party na sit kun mangada mangjil thari. Aam Aadmi Party ki convener Arvind Kejriwal Nai Delhi Vidhan Sabha Kendra da mahaki lamba BJP ki Pravesh Verma na mangjil thaduna chali. Delhi ki Mukhyamantri Atisi Kalkaji Vidhan Sabha Kendra da BJP ki Mirep Ramesh Biduri na mangjil thaduna chali. BJP ki Bijendra Gupta Rohini Vidhan Sabha Kendra da AAP dagi mangjil thaduna chali. Manish Sisodia su Jangpura Vidhan Sabha Kendra da mangjil thaduna chatli. Bisnupur Jilagi Aigazang Chingkhongdagi Security Force ki apunba kangbu amana thibuhumgi thabak chathabada khusukulai kayamarum phagatle. Phagalaba khulai sing adugi manungda .303 rifle lama, ball action rifle lama, SBBL gun ani, magazine ga konana .22 gi pistol ama, magazine ga konana 9mm pistol ama, 36 HE hand grenade manga, lead hot grenade, mari mortar shell ahum nongoi maru khara, tear gas grenade, stun grenade, smoke grenade amasung smoke shell na chingba polam kaya yauri, pharaba khulai sing adu Nambol police station da sinakre haide. Amaromda Kangpokpi Jilagi Lanka Khuldagi Miyoi ani Kanigram Chatruk Nifu Nithoirong ko konana phagatle haide. Miyamgi numit Bisnupur Jilagi oina ngasi nini chanba amasung aroiba numit Terakhongda leiba Kumbi Government High School Complex da hauzik pangthokle. District Administration Bisnupur na sinduna pangthokpa thauram asida sarkar gi tongan ba bibhag singi miyoi kaya laktuna miyamgi wakat tari. Health card, labor card, old age pension amasung widow pension na jingbagi card sing saba amasung revenue ga mari leinaba wakat kaya miyamna mari leinaba singda hauzik pagdamle. Assam da sarkar gi mahiloisang chamngarong state of the art kutong chaba singaloina nauna sangwatpagi thabak haure. Assam gi Mukhyamantri Himanta Biswa Sarman Rajastha leiba sarkar gi mahiloisang singbu matamga chunaba mongda sangwatnaba pandam thamkiba adugi matung ina sarkarna Thaurang paikhatuna mahiloisang sing asi sangwatpa horakpani. Mukhyamantri na hai sarkar asna Rajastha leiba sarkar gi mahiloisang sing matamga chunaba mongda sangwatnabagi damak lupa koti mangadagi taret phawba thadakani. Tripura ki Industry amasung Commerce Secretary Kiran Gite na hairi ngarangdagi haukiba Tripura Destination Business Conclave na Rajya asida lupa koti lising ahum thadaraknaba wakhalon thamli. Thauram asida lebag asigi tongan ba rajya sing Tamil Nadu, Karnataka, Uttar Pradesh, Delhi, Nongchu Bengal amasung Assam yauna investor chamang yankhairom pungning chingsilli. Conclave asiga mari lainana paumi singa unabada Sri Gite na hai Mukhyamantri Manik Shah yauna Tripura Sarkar ga tongan ba investment company singa yana world kayasu sahi taunaragani. Mahangna hai sarkar asina sahi kudingi startup policy lisingani kun mangagi makhada rajya sigi startup miyoi chanirom tengbang piba hauragani. Guwahati Asia Film Festival ngarang Guwahati gi Jyoti Chitraban Film Studio da haudokre. Numidumi chathagadaba festival asida togan film kaya utkani. Thormasta Sri Lanka gi filmmaker Prasanna Binatenes amasung leibagasi theater amasung film gi saknarba miyoi kyasu saruk yari. Tabiriba pawasi Akaswani Imphal dagini. India Art History Congress ki kuntrani thoisiba mipap ngasidagi Noida da horagani. Kendra gi Culture amasung Tourism Mantri Gajendra Singh Shekhawana numit humni chathagadaba thormasi haudoklagani. Mifam asida leibag asigi tongan ba art form sing ama toina punsinduna amaga unaduna tongan wafam kaya khanaragani. Mifam asida leibag asigi kala sanskriti gi lamda khanghairba miyoi kayasu saruk yagani. Sarkar na lisingani kunithoy kulhumdoi dagi lisingani kunmanga kuntaruk phawbugi oina
Skill India program gi damak lupa koti lising nipan kaithokpa yare. Nai Delhi da ngarang pawmishing da wa ngangbada Information amasung Broadcasting Mantri Ashni Vaishno na hai skill development gi lamda sarkar asina akhanaba mideng changli amasung masida pothok singi magun hengat hanabasu honare. Pradhan Mantri Kausal Vikas Yojana 4.0, Pradhan Mantri National Apprenticeship Promotion Scheme amasung Jana Shikshan Sangstan Scheme asing asi haujikti Skill India program gi Composite Central Sector Scheme gi makhada amata oina punchille. Sri Vaishno na makhatan hai Safai Karmachari Singi National Commission gi matamsu sahi ahum amaga amuk sangdoktuna lisingani kunnipan gi March 13 phawba lehelagani. Masina sanitation workers singi samajik amadi seltumgi phibam hena fagat halagani. Pradhan Mantri Narendra Modi mathang chayolda France amasung America da chatkani. Magi khongzat asi leibak sing asiga Bharat ka seltum amadi technology gi lamda tengbang pinabagi thabak henganhanbagi pandamdani. Sri Modi na tha asigi taradagi taranithoi phawba France da chatkani. France ki Rashtrapati Emmanuel Macron na Barton torokpadagi bahag France da chatpani. Tha asigi taranithoi da Sri Modi numinini gi khongsata America da thungani. Mahang America gi mukok thongba official sing unabata natana laloliti ki luchingba sing amadi leibak aduda leiriba Bharat macha singasu unagani. Med Department hairi Arunachal Pradesh amasung Awang Nongpok Assam da lagliba numit nini humni asida akhak arauga loinana mayai urap nong churaba yai hairi Odisha gi mafam kharadasu ngasi lechil kungna thagani hairi lagliba numit humni asida lebak asigi nongpok thangba mafam singda ingbagi chang hengalaba yana leire mayai thangba Bharat amasung Maharashtra da lagliba numit marini manga ani se ingbagi chang Celsius degree ani dagi mari phawba hengalaba yai. Kuntrani Pansuba National Games ki nupi gi senior hockey pool B gi match amada Manipur na Uttarakhand bu panjal mangani da thoikre. Ngasi taekwondo da Manipur gi nupa amasung nupi sanaroi sing saruk yagani. National Games asida Manipur gi chief dimission oiriba Moirangthem Rajchandrana Akashvani Imphal da hai. Manipur team na ngasi taekwondo da individual amasung team event da saruk yagani nipa amasung nupi gi dani yaifa mongol mayamna pibinaba nijari hojik Manipur gi team bon gi bronze medal gi damakta sanana ba practice tawri akhona asa tawi madudi Manipur gi medal ama bon da phangane hana asa tawjari aina tawjari si bon gi final sanabhom gi ground gi ni hojik Manipur na details medal da gold medal trying toy silver 11 bronze round punna 36 medal phanguna overall position da tare subo position da lady Games asida Services Sports Control Board na sanagi kuntrani pan lupagi tarahumdoi amasung senjengi tarahumdoi punata kaman humphumari phangduna ahanbada aduga Karnatak na sanagi kuntra lupagi kutrani thoi amasung senjengi taramanga punata kaman yangkhai taret phangduna anishubada amasung Maharashtra na sanagi kunmathoi lupagi kuntra nipan amasung senjengi nipu punata kaman maruptra mapan phangduna ahum suba mafamda leiri. Manipur na sanagi tarani thoi lupagi taramathoi senjengi tarahumdoi punata kaman kuntra taruk phangduna tare suba mafamda leiri. Silongi Jawaharlal Nehru Stadium dangarang sanakiba Indian Super League Football gi match amada Mumbai City FC na Northeast United FC bu panjal anishno da maithiba pikre. Ngasi nungthil pung manga da Hyderabad FC ga Mohammedan FC ga Hyderabad ta sanaragani. Kolkata da na ngasi midang pung 8 ta East Bengal ga Chennai Young FC ga thengnaragani. Aroibada maroiba pau amukhana Delhi Vidhan Sabha Mikhal gi vote masing hauji thiri BJP na seat nifu manga da aduga Aam Aadmi Party na seat kun manga da mangjil thare. Bisnupur jila gi Aigezang Chingkhongdagi security force na thibohumbagi thabak chathabada yamlaba khushukolai kayamarum phaгаtle. India Art History Congress ki kuntrani thoi shuba mipap ngasidagi Noida da horagani. Amasung kuntrani pan suba National Games ki nupi gi senior hockey pool B gi match amada Manipur na Uttarakhand bu panjal manga ani da thoikre pauloi jare.